Hi ma'am, nungaibiribro ngasidi aigi caption aigi title dagi sumayamna khangbiramagani ngasidi ai karamba card aigi tarot deck sina karamba card read tawdoino haibado mayam khangamagani aduga adomgi career gi growth ki damakta adomna thangjilaba khongthang adomgi path to hoje hoje thangjiliba path to yamna chumba lambi da thangjilibra thangjindabra haibadusu yengminasi obstacle mayam do kari kari obstacle lakpano haibadusu yengminasi hoje kari action lokhataragadi career to the hena growth lakna bam hena mai. Hi, I'm Shakeela Yumnam, a certified tarot and crystal healer. Masiki reading asida adomgi career da job thaba inkhang tawbasingna haidi hojik adomgi thabak sigi matang da adomgi mindset kari lairi business kuma tawbasingna habdi magi business growth ki matang da hojik ki mindset ta kari lairi sigumba si khangdok minasi aduga adomgi career gi growth ki damakta adomna thangjilaba khongthang adomgi path to hojik thangjiliba path to yamna chumba lambi da thangjilibra thangjindabra haibadusu yengminasi aduga adomgi growth ki career gi damakta ta laiba obstacle mayam do kari kari obstacle lakpano haibadusu yengminasi aduga universe na adomgi damakta kari guide tawi hoji kari action lokhataragadi adomgi career to the hena growth lakna bam hena mai pakna ba kari kari action lokhatna bai damakta universe na adomda guide tawi haibado adusu mayam yengminasi hanagi matawgumna ai thamjage pile 1 pile 2 aduga pile ani si khandringegi mamangda mayamna haidi mafam chana famangumada leiragadi hippaga lebiganu adomna leiriba mafam aduda mafam chana phambiraga posture chana phambiraga khwang tingkhatpiraga muscle singdu relax tawbiyo isagi seven chakra do relax tawbiyo sor changna ahumlak honjanbiraga aduga pijariba pile ani sidagi adomgi wakhana pambiba pile ama khanbiro pile 1 khanbasing yengasiko adomna tawriba ithau job oigera natraga business oigera tawribasida adomgi hoji ki current mindset karino aduga adomna changjiliba adomgi path adu chumlibra aduga main obstacle na karino action na kari paikhatkani universe na guide tawbiyo pile 1 khanbasing yengasiko pile 1 da adomgi hoji ki current mindset si kamain tawi haidi fulfillment adomna matam kyadagi hotna jarakpa mayam ama achieve tawba fulfillment tawbagi yamna haraubagi adugumba moment amada laiko haibadi matam kayadagi project oigera achauba project mayam aduda adomna tatana wana ahing thin tumdana hotna jarakpa mayamgi adugumba nungaiba job ta hairagana adom haibadi matam kuina dagi ngai jarakpa adomgi promotion gumba ikhang khangaudana promotion gumba itha thajadana matam kuina dai ngai jara phangdana leiba adugumba phangba gumba adagi achauba project adomna manglan mangaga leidaba adugumba mai pakpa aduga kainogumada hairaga adi business kangugi oiba taraga business da chauna mai pakpa gumba adugumba gi yamna nongaiba haidi wakhalol amada leiko natraga haidi yamna fulfillment oibado as aina hona jarpa mayam do mai pa e nungaire adumaina tawbagi wakhalon jigi mindset ta leiko adom se hojik se aduga adomgi current energy se kamain ta habadi adomna chaliba path se current path hojik lambi adomgi khong thangjiliba si chumnibra chumdabra haibadu su yengsiko adomna khong thangjiliba path si yamna chummi sida 8 of Pentacles la eko yamna fajaba card ni adom si kamaina adomgi makhata ba growth ki damakta adom se aduki mati khonai habadi new skill develop tawbani khangde natraga new project ki haidi mai onsin bagi ahing thintumdana leijari badudagi hena habadi chauthokna ba chaukhatna ba haitare chauthokna ba yamna kanna honai haidi mehnat yam tauba yamna ahing tin khak tabida hotna ba duk maina oiko habadi growth leina bagi damakta anoba skill mayam am chu taw tamsalle growth ki damakta ishagi adagi adomna hotna jaba adomna tauba mayam do adom se hojik am haidi leptana hotna ba adugi wakhalon da dum lei achieve mayam am tawre ko ngasagi mindset to su fulfillment leire aisi mayam am hotna re aidi si yong ne achieve tawre haibagi fulfillment am leire adubu hojik adomgi lambi du da kamai tawe hena growth leina bagi damakta hena hotna gige haibagi adumaina khallebako hena hotna gige aigi sigi project hima chawkhale adudi makha taba chawba ma muk haidi paina ba ai kari ama hakatpa tai new skill develop tawba mathau tabra adu kari tamba tai asumaina tawraga yamna haidi hotna jaba ahing thin khaktana adomse adugi wakhandu da adumaina tawraga focus discipline leina adomgi mathaudu da kanna hotna ba adumaina tawba kanna hotna riaba ko hojiki adomse adomna chaliba current path se yamna chumba path oiri ko
aduga main obstacle sidi kamaina tawi haba matamda main obstacle sidi 9 of Pentacles laiko career ga di yamna chana ba card ngata laiko career gi haba de financial aduga mari leina ba ngata adumaina tawba su lai adom gi main obstacle se kamaina tawre ngasai wall card ta su ahan ba su laiko adom se mayam ama achieve tawba gi fulfillment adugumba ama fawba gi current energy sida current mindset sida adumaina lairiko haba di mayam hona jarpa mayam mai pakpa gi adumaina lairiko aduga hauja hauji chu adomna chaliba current path sida hena develop tawnaba hena habati chawkhatpa poraknaba hena adugi adomna hona jariba duda hena hena chawthoknaba office work to oitar gasu new project mayam paikhatnaba anauba mayam kano tawba dagi nangi post abu or su anauba post kanaba promotion kanaba gidamakta adomna skill mayam ama tamsanba ayuk nutin numidang live class yawi khangde kaini khangde adumaina skill tamsinba adumaina tawba oiriko aduga business kumba tawbasing da hai taragasu as aigi se manaba mi mai si business tawre adudi aina mayam da unique oiba kari amu hapsan gani haiba adugi wakhandu da leiraga adom part si lambi si yamna chumna chatli tawbadabu main obstacle sida kari lae haiba aduga main obstacle sida kari lae haiba matamda adom si ngasagi walkata fulfillment pange aduga adom gi part sida new skill mayam ama develop tawraga adom chawkhana basu mayam hotna de sigi wakhan marak sida main obstacle si kari lae haiba matamda 9 of Pentacles lae 9 of Pentacles sina haise adom si achieve tawraga mayam am lemina adom gi wakhan da ai mayam am leirena ai haidi ai wata padre pulamali orasu ai independent oiraga fulfillment oire haibagi haifet nungai thokpa haiga dra natraga kharcha tawthokpa loan atangba leithoi khangde natra adagi SI accessory mayam ama atangba needs mayam ama lei khangde sumaina tawraga adom se khitang di hadi kharcha tawthokpagi adugumba ama lae ama leiramina ai watre na adum watana leigani haibagi wakhanda adom se kharcha khitang tauna tawbagi adumai lae atu natraga hena chauna paisa painingba gi damakta chai cha adumaina yengdabida ko athubida investment gumba tawbagumba gi haidi pot ama sina main obstacle oidoini ko kharcha tawba adom se nungai thokpa enjoy khara tawthokpa haidi parties khara tawthokpa adumain tawbada paisa nungsa jo hojik khitang chatli ko lakpagi matik adum chatli haibata sina adom gi main obstacle oidoini adaga hojik si kari action lawkhatkadage haiba matamda hojik yangu sida 5 of Pentacles laeko 5 of Pentacles sina haisi hojik hojik adomna lawkhatpa yaba action se ana guide tawriba si kamain tawne adomna kharcha tawriba ko haidi parties tawriba tawganu haiba nate adom achievement mayam ama fange hojik hojik su growth ki mayam ama hotnari ko aduda tawbadabu adomna tawriba kharcha duda khidang chang yengaga hanthabiyoba adomgi hojiki fulfill haidi pochi ningthaugi marandasu akoi cha thaaga sum phammaga lega di loisalae haiba ahlaman gi pawrau leiko sumaina adomna hojik mayam amsu tale fange adubu adugi matik adom kharcha su adugi matik hojik tawri sida kharcha singsi khidang hanthabiyo adomna mayam tawbani khangde khidang hanthabiyo adagi dress non branded oiba mayam ama tawraga tawgadabani ko isagi adubu henmanna tawribasi khidang hanthabiyo adumaina hairiko main obstacle sida henmanna tawbasi khidang hanthabiyo adu natta taragadi 5 of Pentacles na haise adu hojik lawkhatpidoba action se aduni ko adu natta taragadi poverty da lakpasu yaiko haibadi debt da kharcha sina sum henjingiba karigumba adomgi halakpasina lepkhro natraga adomgi downfall khara lakpa business ta kai tamngamde dana save tawraga pochi lai taragadi adomgi se stable khara makai oidoine ba adomgi kharcha tawbasina hetmangidana lepthौदबा तारगदि adom se kona poverty da su lakpa yaebako aduga poverty da laaga poverty da lakpa matamdadi adom mi nong uningaroi marup mapang haibadi mi singti nungai ringai matamdadi aigi marup mapang mayam lei haibadu warakpa matamdadi mina mating pangningdabai nataba adom na ikaibagi adom se lotlaga mi mayamdagi lotlaga tongkhaina adumaina leigibasu yai natraga mi mayam se nungai ringai matamdadi mayam pullaga adomgi warakpa matamdadi adomgi mating pangnaba kanasu haidi leitabagi adugumba awaba tanjasu lakpasu yaeba hojik universe na adomda guide tawrise adomna paikhatkadaba action se hojiki oina adomgi career sida growth leinabagi damakta adomgi kharcha tawbadu hanthabiyu aduga adomgi enjoy tawbadu khara hanthabiyu paisa save tawraga thambiyu adomgi khudongchadaba matang tangkaki damakta save tawraga laibi si permanent natte haibnebako khudingmasi permanent natte aduna hꯧꯖꯤꯛ ꯍꯧꯖꯤꯛ ꯇꯥꯡꯀꯛ ꯌꯥꯝꯅ ꯆꯥꯔꯤꯉꯩ ꯁꯤꯗ ꯑꯗꯣꯝꯅꯅꯦ ꯐꯖꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯁꯦꯞ ꯇꯧꯗꯧꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯈꯔꯆꯥꯁꯤꯗꯤ ꯄꯨꯔꯥ ꯍꯟꯊꯕꯤꯌꯨ ꯁꯤꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯁꯤꯅ ꯒꯥꯏꯗ ꯇꯧꯔꯤꯁꯦ
ꯑꯗꯣ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕꯁꯤꯡ overall ꯑꯣꯏꯅ ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯀꯥꯔꯗꯁꯦ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕꯁꯤꯡ ꯑꯗꯣꯝꯒꯤ ꯃꯥꯏꯟꯁꯦꯠꯇ ꯍꯧꯖꯤꯛ ꯐꯨꯜꯐꯤꯜꯃꯦꯟ ꯑꯣꯏꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯇꯟꯖꯥ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯆꯠꯂꯤꯕ ꯀꯔꯦꯟ ꯄꯥꯠꯁꯤꯁꯨ ꯌꯥꯝꯅ ꯆꯨꯝꯅ ꯆꯠꯂꯤꯀꯣ ꯀꯔꯦꯟ ꯄꯥꯠꯁꯤꯁꯨ ꯌꯥꯝ ꯆꯨꯝꯅ ꯆꯠꯂꯤ ꯍꯥꯏꯕꯗꯤ ꯁ꯭ꯀꯤꯜ ꯃꯌꯥꯝ ꯑꯃ ꯗꯦꯕꯂꯞ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯑꯗꯣꯝꯒꯤ ꯍꯦꯟꯅ ꯒ꯭ꯔꯣꯠ ꯂꯩꯅꯕ ꯑꯗꯣꯝꯒꯤ ꯀꯔꯤꯌꯔꯁꯤꯗ ꯑꯗꯨ ꯍꯣꯠꯅꯔꯤꯀꯣ ꯑꯗꯨꯒ ꯃꯦꯟ ꯑꯣꯕꯁꯇꯦꯀꯜꯁꯤꯗꯅ ꯑꯗꯣꯝꯅ ꯈꯔꯆꯥ ꯇꯧꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯗꯒꯤ ꯁꯦꯟ ꯊꯨꯝ ꯍꯥꯏꯗꯤ ꯍꯦꯟꯖꯤꯟꯅ ꯍꯥꯏꯗꯤ ꯀꯦꯕ ꯁꯥꯟꯕꯗꯕꯨ ꯑꯣꯏꯔꯣ ꯀꯣꯏꯕ ꯃꯧꯕꯗꯕꯨ ꯑꯣꯏꯔꯣ ꯌꯥꯝꯅ ꯈꯔ ꯍꯦꯟꯖꯤꯜꯂꯤ ꯁꯤꯅ ꯃꯦꯟ ꯑꯣꯕꯁꯇꯦꯀꯜ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯦꯛꯁꯟ ꯄꯥꯏꯈꯠꯅꯕ ꯍꯥꯏꯔꯤꯁꯤꯅ ꯑꯗꯣꯝꯒꯤ ꯍꯧꯖꯤꯛꯀꯤ ꯈꯔꯆꯥ ꯅꯨꯡꯁꯥ ꯀꯩꯀꯩ ꯇꯧꯕꯗꯣ ꯈꯔ ꯃꯈꯩ ꯍꯟꯊꯕꯤꯌꯨ ꯇꯨꯡꯒꯤ ꯈꯜꯂꯒꯁꯨ ꯈꯔ ꯁꯦꯞ ꯇꯧꯕꯤꯌꯨ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯇꯨꯡꯗ ꯑꯗꯣꯝꯁꯤ ꯍꯥꯏꯗꯤ ꯗꯦꯐꯇ ꯆꯠꯈꯤꯕ ꯌꯥꯏ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯒꯨꯝꯕꯗꯨ ꯂꯥꯛꯄ ꯌꯥꯏ ꯁꯤꯅꯦꯕꯀꯣ ꯑꯗꯨꯒ ꯄꯥꯏꯜ ꯅꯝꯕꯔ 1 ꯍꯥꯏꯁꯦ ꯄꯥꯏꯜ ꯅꯝꯕर 2 ꯈꯟꯕꯁꯤꯡ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯄꯥꯏꯜ ꯅꯝꯕर 2 गी करेंट माइंडसेट करीनो अदुगा चलिबा पार्टसिना हाबदि लंबीसिना चुमलिब्रा अदुगा मैन ऑब्स्टेकल ना करीनो अदुगा यूनिवर्स ना होजी होजिक अदोमगी करियर ग्रोथ की दमकता करी एक्शन पाखना बहाय यूनिवर्स ना गाइड तौबी your mindset are you on correct path aduga man obstacle aduga action pile number 2 khanbasing pile number 2 da adongi mindset se as of sorts like ko mindset se kaino haiba matamda hujika new beginning new startup tawbagi haidi yamna adugumba wakhanda yamna lupthana khanbagi aisi haidi new project ama natraga business also anova business tawba hoge adagi job thabak tawbamdasu anova igi growth ki damakta paikhatki haibagi new beginning new start ki adugumba wakhanda yamna leiba adugumba yamna fajaba card am oi ko adumgi mindset sida haidi igi growth si makha tana ai hena chawkhatnaba igi new startup ama tawge haibagi wakhalonduda adumsi leiko aduga adom si are you on current path haidi adom na chali balambi sida chumbra lan ba haibadi adom si kirang lambi sida di chamam na balai re haibadi adom na tauge khalaga new startup tauge haibagi wakhanda su adom si lupthana pura khalaga lai re aduga hauna bagi wakhanda su adom 100% khalaga lai re taubadabu adom si karamba taugani haibagi haibadi option amani leiba ko thabakda adom gi career da oi taraga su option amani leiba natraga adom business tabo oi boy ro ai sina chakhatkadra sumaina haibagi option amani leiba adugi marakta khanfam gangdan haidi juggle tawraga leibagi adugumba khidangdi ui ko adomgi path adomgi lambi sida aduga adomgi emotionally balance su khidang wali emotionally balance wali haidi karamba tawdin adom yamna passion leiba yamna hotna bakan ba adugumba misak amadi oi ko adom yamna passion leiba hotna bakan ba misak amadi oi tawbada ba hojik si karamba khandoino haibagi wakhalda adom si juggle tawraga haipet leiba gi ui adomgi path aina ujabada dumaina ui aduga adom se hojik si pham khangdabagi situation amada laiko adom se option khara lakpagi opportunity da orsu adagi office oirsu project anoba lakpa matamda karamba project hana pai sige adugumbagi wakhalon sigi project se hana pai taradi mai pakadra natraga hena chawkhatkadra adugumbagi wakhan khanba adugumbagi khidang balance adabagi adugumbagi path lambi sida ko adugumbagi matang tangkak amadadi lai adom se aduga adomgi main obstacle si hoji main obstacle si kari oidoino haibada sida 7 of wands lae ko adomgi main obstacle sida challenges khara thengna bai ko main obstacle sa challenges khara thengna bai adomna paisa gumba invest tawgiba taragadi kana badu lakte gumba haibagi adugumba leiba yai ko sinsida hard work mayam ama tawgare effort mayam ama thadagare adubu adugi badi iphang phangtri haina khanbagumba adugumbagi wakhansida adom obstacle si adumaina lei hadi masai startup tawnabagi wakhansu fajana leigare thabaksi option si yambana adom si karamba khangadawano haibagi khanbam khangdabagi juggle tawraga leiba ama leigare aduga adomna hotnajagiba mayamdugi kanaba iphang phangde adumaina khanbagumba sina haise adomna kaigumba project kaida aigi tawrisibu hena chawkhatpa oidoi jala oiroi dai jala haibagi wakhan ko adagi adomna business kumba tawba oi taraga su business ta pot mayam amagi adomna invest tawraga mayam ama thadagare ado adomgi wakhandadi amnaba isana isabu confident watpa hai tare jamamnaba adumaina le aigi sibu oigadra oiroidra ne haibagi wakhalduda adumaina tawbagi wakhal yamna khangdaba adumaina tawbagi sina adomgi main obstacle oi aduga hoji kari action paikhatkadage haidu yengminase ko kari action paikhatkadage haibada add of
cups like action paikhatkadabasida aduga adom action lokhatkadaba what action you should take right now ko adom sida Eight of Cups like Eight of Cups in high see how the new growth adom gi career gi damakta ne new challenges new opportunities mayama ma yeng bagi mathau tare na hana lairami ba comfort zone du dagi kidang haidu akanda kari opportunities mayama ma lai de hadi hana tawbu du de kidang unique oina hana tawbam du de kidang tongan ba yengaga ko hena chakhada bagi damakta hena tongan ba yengaga dumai new opportunities kari mayama ma lai haibu kidang chatho akanda comfort zone dagi thopira oba ko aduga adomgi intuition do tabiyo aduga habadi adomgi intuition do tabira kanda hana adonda kaishu serve tawdaba kaishu kanadaba mafamdo adudagi chathopiro oba kaishu kanadaba kaishu serve tawdaba adomgi career da su kaishu kanaba pira roidaba posakto adudagi walk away tawthopigoba aduga new opportunities kibigano haibako new opportunities yengbada aduga new growth ki damakta adumaina lambi adomgi path anauba ama yengbada adumai habadi kibiba tawbigano adugi chapchaba matam adu oye sini adugi action do lokhatpa mathau tai sini hena chawkhatpa growth ama porakna bagi damakta adomgi inner intuition di khwai maru oiba adomgi inner intuition isana isa itomdagi intuition je tajara kanda ai kari path no aina khandoi kari achumarano khanga kanda isa de within habadi isa gi inner manungdagi loina phangane adomgi answer khuding makse loina phangani ko ana gi job layam tar thabak tu to o thabak tu dai chatho haiba nataba thabak tu da adomna tawri ba thabak tu di chap manana taw taragasu adugi thabak tu dai kidang unique oiba ama hapchali khangde ha office ta tawbo oi taragasu adomgi growth ki damakta hana tawri du da adom pochin hanjin tawga leiba nataba growth ki damakta anauba kainoma hapchanba adagi adom di samna hairabada adomgi business bu tawbo oi taragasu hanai du da dum tawba haibati akoigi matamgi ahongbagi matungina haidi thaina dagi tawra lakpa business model sida sum tawga lakpa yade dana ko haidi chakhatpagi matungina ahongba lakpagi adumaina ahongba du da adomgi so ahongba change sama lakpiyo sini ko adomgi career growth ki damakta adom change sama lakpiyo aduga sana yengbagi adugumba ma lakpiyo adugi action du ni ko hojik pile number 2 khanba singna lokhatpigadabase ado overall ai chawakna haijrage pile number 2 khanbasingna hoje hoje ki adom ge mindset tadi adom habadi anoba growth anoba new beginning new start business oigera adagi adom gi thabak tawbam do oigera adugi wakhalon da lay mindset yamna fazai adugu haidi tawbada bo hoje hoje ki adom chaliba path sida option ji kitang yamna adom se karamba khangadano haiba khangdabagi jagal tawraga haidi emotionally kitang adugum wakhanda subtaraga laiko adagi main obstacle sidana career da oigera investment da oigera adom na tawgi basidagi haidi kanaba phangadra phangoidra haibagi adugum basina adom gi main obstacle oina lae aduga adom gi advice action hoje hoje lokhalkadaba action sina universe na haibira isi adom gi hana lairi badudagi adom kitang na thairaga kitang tongan ba mawong amada unique oiba kitang tongan ba mawong amada yengna ba hona biru hai ko office ki thaba inkhang do oitar so new skill ama tawi khangde natraga kitang hana toba mawong du dai kitang business to oitaraga su ko hana tawba mawong du dai khidang upgrade tawi khangde mi ga khidang mana daba mawong da ko haidi mina pamna daba mawong da hongi khangde hana uriba hana adom na yengi ba vision hana tawre iba mawong du dagi khidang na thai biraga tongan ba ma da comfort zone du dagi thokpiraga khidang challenge mai si khidang haidi thengna biu adu da kibigano afraid tawbigano sine ba ko card sina hoje hoje action pakhana bai si sina pile number 2 gine aduga aigi video sing adomna aigi video sing asina adom singda khidang da orsu gentle guide pibi na khanbi taragadi aigi subscribe button da namaga subscribe tawba kaubigano aduga notification gi damakta bell icon da nambasu kaubigano aduga personal reading gi damakta ai phone number pijaramge aigi makha gi description da hapcharamge aduga offline di tawningba yumda lakningba singsu aigi address hapcharamge makha gi description da asi hairaga mathangi video laktri faubadi mayam ngasi gi sida kaina rasi stay positive keep shining